अहमद मरुई पाउसिंग पिजरी 16 फाइनेंस कमीशन की मियोई मंगाना साबत टीम अमा लाक्तुना मणिपुर लेंगा की चीफ मिनिस्टर यावना मकोक थोंग लेंगा की ऑफिशियल सिंह उनखराई निफुग तरेत सुब खा मणिपुर ड्रामा फेस्टिवल की अथोय हेन ताक्रब सिंह मना मथुम येंथोखिबग लोइनना इलांगम बीर कुमार लाइफ टाइम अचीवमेंट अवार्ड लांथोखराई लिसिंगनी कुनगतरी के जनरल इलेक्शन द बीजेपी लेंगाक असिदा अचोब परा अमा तंबिगदौरी हाइना सीएलपी लीडर ओ इबोबिनो फोंदोखराई सैटेलाइट ट्रांसमिशन सिंग टेक तोरवा अमूर फाल्कन अनि तमेंगलोंगी चिवलुआन खुंदगे थादोखराई अमदी सेंट्रल इंटेलिजेंस एजेंसी सिंगना नॉर्थ ईस्ट स्टेट सिंगदा अलर्ट लाउथोखराई खुरुमजरी ममी टीवी प्राइम टाइम न्यूज में इंटाबिरबु ख्वाई पुनुपु अमरजित थोक्सोम न तराम नक्सरी हौजी पाउ सन्दोन पिजरी फाइनेंस कमीशन की मेंबर सिंह स्टेट असिगे सबमिट ऑन फगतहनब रिकमेंडेशन क्या पिरखरे हाइना कमीशन असिगे चेयरमैन डॉक्टर अरविंद पनग्रियाना पाउमिस सिंह फोंदोखरे चिंगमैरोंग लेबा क्लासिक ग्रांडेदा पाउमिस सिंह उनब 16 फाइनेंस कमीशन की चेयरमैन डॉक्टर अरविंद पनग्रियाना हाई मणिपुर स्टेट गवर्नमेंट की माइकेदगी तरग सुब फाइनेंस कमीशन की टीम पिरखिबा रिकमेंडेशन की मनुंगदा फाइनेंस कमीशन दा वर्टिकल डिविजन एंड डिवोल्यूशन दगी हाना स्टेट शेयर चाद निफुगा माथोय ग्रांट ओइना पिरंबादु स्टेट पुंबगी येंगलबा चादा यांखैदा हेंगतपिननब रिकमेंड तोरख्रे मसिगी मथक्ता स्टेट अमगी पॉपुलेशन द बेस तोरबा डिविजन एंड पूल की स्टेट अमगी मिसिंग द येंगलगा स्टेट शेयर चाद तरामंगा हेंगतपा स्टेट अमगी टोटल फर्टिलिटी रेट TFR नेम स्टेट शेयर हेलंबा क्राइटेरिया अदु सिजनबिगनु स्टेट अमगी इनकम डिस्टेंस येंगलबा स्टेट शेयर ममांग द चादा निफुमंगा ओइरंबा अदु सादा यांखैगा मंगा द हेंगतपा स्टेट अमगी चाउबदि येंगलगा स्टेट शेयर सादा तरामंगा ओइरंबा अदु सादा तरा हंथनबा स्टेट अमगी फॉरेस्ट कवर येंगलगा स्टेट शेयर ममांग द सादा तरा ओइरंबा अदु सादा तरागा तरेता हेंगतपगा लोइनना अपुनबा फॉरेस्ट एरिया कवरेज येंगलगा स्टेट शेयर लेपलबा अदुदा स्टेट अदुगी टोटल लैंड एरिया सु खनबिननबा हाइजरगले मसिमक ममांगदा हाना चटनरमदबा अमदी तौरमदबा थोंग अमनी मसिगी मथक्ता स्टेट टैक्स शेयर ममांगदा चादा अनि मखाई ओइरंबा अदु चादा अहुमदे हेंगतपा कमीशनदा ममांगदा स्टेट असिगी लोकल बॉडी ग्रांट इन एट मरु ओइना डिजास्टर रिलीफ स्टेट असिदा हंदक्ता इसिंग इचाउ अमदी लेन तादुना मियामना यामना अवाबा थेंगनखिबा अदु याउबिरखिदबा अदु याउबिनबा रिकमेंड तोरख्रे मणिपुर थारगा लेबा सिगी स्टेट कुनगनी पानगी मनुंगदे स्टेट तरगा माथोइदा चटपंगमजरी स्टेट तरगा तरे चटकदोब वाली हौजिक फावबगी ओइना कमीशन की वाफम चप चाना मियामदा थंबंगम खिरोई स्टेट कुनगनी पान पुंबा चटलबा मतुंगदा स्टेट सिंगी ओइबा तोखाइबा डाइवर्स इंटरेस्ट यावबा रिकमेंडेशन सिंग अदु येंगसिलबा मतुंगदा कमीशन की ओइबा वारेप अमा लौरबा मतुंगदा सेंटर द कमीशन की ओइबा रिपोर्ट अमा थादुना खंगनगनी हाइना चेयरमैन असिना पाउमी सिंह द फोंदोखी ngasi पाउमी सिंह को उनब मिफम मदुदा 16 फाइनेंस कमीशन के मेंबर एनी जॉर्ज मैथ्यू सेक्रेटरी रेड बिग पांडे मेंबर अजय नारायण झा मेंबर डॉक्टर मनोज पांडे सु सरुयाकी इकल इनर अमदी आउटर की मिरेप अनीना माई पालकपदा लेंगाक असी यानिंगदबगी मियामना परा मचा अमा तंबीबा हौबनी मथंग सेशन लिसिंग अनि कुनगा तरित के जनरल इलेक्शन दना अचोबो परा अमा तंबीगदौरिबनी हाइना सीएलपी लीडर ओ इबोबिनो फोंदोरले वाफम असी सगोलबन एसीगे एक्स एमएलए डॉक्टर के एच लोकेन तामई एसीगे एक्स एमएलए की खोनबो न्यूमाई एसी असिमकी एक्स ADC member Tadinang Gangmai Ramwangdin Abonmai
MP Guang MPP gi active member RQD social worker Adam Chumai Manasan Pohawang Achaubo Newmai John Cherenamai Amadi Ramtinelibu ngasi Indian National Congress na nona sanglakibada party asimaki luching basingna harau tayamna okpagi thorom da phonokibani Thoromadura CWC ki member Guy Khangam MPCC ki President K Megachandra Inner Manipur Parliamentary ki MP Professor Angom Chabimol Akoijam Yauna Party asige sakna revolution bakya susaruyaki CLP leader Okram Ibobina Makhatara duna fundo kibada Manipur leiriba miyam tangdu leitana santi leina chawkhat palamdam ama oiduna aikoi punna hingminnabagi wakalon leiba party haidagadi Congress party natana atopa party amataleiti hiram khudingmakta punna faminaduna wa tanaduna tangdu leitaba lamdam ama puraknaba hotnabasi Congress party natana yenglubada atopa party amata leiramdrei loinana party asina ngasi fawda miyoi amabu atamnana matam kanaba loraba matung inthokpagi hainabi leiti Center Madi State Asida Lengak Pariba BJP Lengak Asina Hek Lengak Pairakpadagi Ngasi Fawa Lamdam Asida Santi Oina Miyam Hingba Ngamgani Haibagi Tazablati BJP Party the Democracy ki Wan Tok Lati Makoyi Pandamdi Namduna Lengak Semba Makoina Pamba Moongda Lengak Chalaiba Aduni Masida Natana Lamdam Masina ngasi fawba mikhalgi matam loiraba local bodies singi mikhal pangthok pangamdana leiri asumna sum satharakpana nongmari BJP party da mirep oigedaba miyoi amata leirak loi loinana handak Manipur da pangthok kiba Lok Sabha gi mikhalgi result aduna ahanba para ama oiraga lakadoriba general election dadi Congress party na chawna BJP party bu maithiba pibagi matam madu ngaiduna leiribani matam madu fawri Congress party na ngaiduna lekhigani lamdam asida saukhat thaurangi thabak kaya toba ngamdana leiriba BJP lengakna mamang government na soirambadagi thabak toba ngamdabani haibagi mahutta asoiba kaya adu sumthoktuna saukhat thaurangi thabak kaya paikhatnaba hotnabiyo haina su makhatakhi Haukiba tha October ki tarik taraga taret Mera ki Purnima numitagi hauduna Manipur State Kala Academy amadi Langmaidong Dramatic Union anina punna sinduna pangthokiba nifu taret suba Kha Manipur Drama Festival lisingani kungamari ki drama atho ehen sangdam nabagi fal lauthokraba matungda makok mathang tarabasingda mana yenthokpagi thorom ngasi Langmaidong Dramatic Hall da pangthokrai Ngasigi thorom madura tongan ba donor kaya na kalakhiba mana kaya yantoki ngasigi thorom aduda laiwei kraba LDU gi founder chairman oibiramba laiwei kraba yumnam mangol gi ming de piba yumnam mangol memorial award lamdam sigi saknairaba drama gi playwright Irengbam Bimol Chandrada amadi drama gi lamda punsi aroiba miko fawba kathok piramba LDU gi founder member actor playwright amadi director oibiramba laiwei kraba Ojabir Kumar Elangbam gi mingda Mami TV na handaki chahi asidagi leptana kachaba haukraba art ki lamda changes songjaribi singi laktagi amamam akanana khangatuna ikai kumnaba utpo oina art kathokaba thawai haina mingthonba lifetime achievement award lisingani kungamarisu lamdam sigi saknairaba rup mahalgi senior director miyamna Mahabharat ki sukni saba haina khangnaba L Brajamohonda lanthoki Ngasigi Thoromaduda Dr. Radishyam Yumnam Honorable MLA Hianglam AC Indra Kumar Soibam Sa Theatre Director Amadi Sunanda Thoksom Secretary Manipur State Kala Academy na Matang Sina Chief Guest of Honor Amadi President Oina Dice the Famki Lamidong Ramati in 1955 ki October tang sama toy ko imitate hachata Miragi Mita Hogok the left and the Jaypudi and Namila Topa. Papa, the thing is, I am the Yam theatre Yamama. Yamaka Salapon, Madame to the Lamdam Naharon Yam Sigi, the land and the Moina. Artist Oina, director Oina, theatre Lamda, upon Sika Tokaba, Sikapuru Oma, giving Kapiba, Agi, Sa, Musik Society, Kapiba. Sigumba,
award ama lifetime achievement award ne masi phamjabasi gi nungai bududi aina kari haina hachagani sigumba phil asida pamjaba ma oina sigumba guru bagi mingda katti ba award se aini puchigi nungai bu ko kara lejagi nungai bu ko chiri ba amani ya semana maya ka hachagi muzabi kuma Mami anak ko ako naman ni Lewat tiba-tiba nagbe-puri ngay dahil ka Ang nasahog ka mo Ay ka, usasado, nasagin ko sa 1990 91 So ay ka Upa, nasagi, sanggay ka Lauwa na Ay ginaw, ang pao, mahirap ko lagi Ngayon mo natalag Sagi lagi, nang sitaw Maruin na, hal siya na Mga manggol na Pandare, Oza, Gilkumar ne, ani sina, kalau ada semua ini karena semua muda, karena pamu yang tak pilih, ini lah, dramatik dunia ka, ayo ka, sekarang lagi masih 1990, 91, sedangnya harus ka, masih hawliat ka lah, semua ini ngamjau ka, boleh ni, kisi kiri penting pamjar pun ni, masuki. Masakan ini pagi, wadi, kalau masakan ini jalan pagi, thawdok singgo, maju, kangbi, bibana orang jaya yang akan jaya, matik jaya yang itu dengan tanpa mati yang akan yang emosional semua macam, masakan hanba, semua lantok biba, lifetime achievement awards, ini untuk bibir aku ni. Tamenglong District ki Siuluan Khul Dengasi Amur Falcon Haina Khangnaba Uchek Kunu Kharang Taragamathoi Dr. Suresh Kumar Scientist FWII Dehradun gi Guidance Makada Tamenglong Forest Division gi Team amasung Local Volunteers Single Loinana Thadokre Hari Lamlaki Use Kunu Kharang Makhal Amur Falcon Singase Migration Toba Horakhibaga Loinana Tamenglong District Administration Namadi Tamenglong Forest Division amasung Local Volunteers Sing CSO Singa Kusamnaduna Usek Makhal Asibu Ngak Senbagi Thabak Sing Tamenglong District ki Mafam Ayambada Chathaduna Lakpagi Sharuk Ama Oina Ministry of Environment, Forest and Climate Change Government of India ki meeting Makada Amur Falcon gi Maramda Research Program Amasu Chathaki Hari Research Program Sigi Saruk Ama Oina Research Taunanaba Faraba Amul Falcon Ani Anurag Baspai Principal Chief Conservator of Forest and Chief Wildlife Warden Manipur ki Ayaba Loraba Matung Chuluan to Amasung Guangram Ming Sing Tonduna Satellite Transmitter Sing Tech Toduna Tadoki Hari Chuluan to Amasung Guangram Ase Amur Falcon na Chahi Kudingi Tamenglong District ki Manung Dalaiba Saktafam Khul Singni Tech Toraba Amur Falcon Sing Ase Division and Forest Officer Tamenglong KS Hitler Singh Dr. Suresh Kumar Joel Gangmai RFO Tamenglong Chuluan Village Chairman Village Authority Members Rainforest Club Tamenglong Members Amasung Tamenglong Forest Division ki Staff Singi Mamangda Thadoki Satellite transmitters Tech Torba Amur Falcon Ani Asigi Matakta Riang Shwanai Amasung Laisna Haina Mingtonba pfa.manipur@gmail.com Haina Thaba Kuzi Siba Amur Falcon Anigalu Konana BNHS from C5I3522 C5I362 Haina Thaba Kuzi Siba Amur Falcon Tadesu Yauna Thadoki Hari Bangladesh the best over terrorist organization Jamaat ul Mujahideen JMB Amadi Masida affiliated organization Northeast State Singda Chatharakliba terrorist activities Asina Maram Oiraga Central Intelligence Agency Singna Northeast the alert Lauktokre
State Intelligence Wing High Ranking Official Central Intelligence Agency Singi North East State Singda Thamlakliba alert asi confirm tawkiba kalonana state singi intelligence singna North East ki border singi chingnaba mafam singda surveillance satab haukre hari Bangladesh the best over terror outfit sing asina atamnana makoi operational area sing chauthoknaba Assam amasung Tripura state singda kanna honaduna leiri adubu haujiki oinadi Indian agencies singna mikup nahum singna leibu maramna terror outfit sing asina phongna lalong chathabadi ngamdri hari official gi pauna hai Bangladesh da haujik thokliba regime transition na maram oiraga jail da fajinduna leramba terror outfit JMB gi leaders thadokkiba asina maram oiraga Bangladesh ka tainariba Assam amasung Tripura state singi border area singda tangai fodana intelligence singi surveillance kansin handuna lali Assam police na kui dana chathakiba operation singda terror organization Ansarullah Bangla team ABT amasung Al-Qaeda in Indian subcontinent AQIS ga mari leinaba miyoi sing phagat pangamki lisingani kungani thoidagi hauduna Assam police na yamdrabada jihadi operative nifugataruk rom phagat pangamkrai intelligence ki pawn hai Bangladesh da tangdu leita da phibam lakpadagi terrorist JMB gi thabak thoram ga mari leinaba West Bengal da leiba counterpart singi mathakta section thorang lokhatnaba BSF ki ahenba force sing thajinduna kilometer listing mari chupna marfudraga taruk sangba Indo Bangladesh border da akanba section thorang sing lokhat han krahadi Panbayai India gi state manga West Bengal Tripura Meghalaya Mizoram amasung Assam state sing asiga Bangladesh ka boundary share tongdun leiribani Manipur Police Control Room dagi thadorko pawgi matungina October 13 da lamsangda Senapati District dagi miyoi ani phukibagi thodokta senaba amasu police na phabang amkrai police na pharaba miyoi du tawthong ayungbi dagi Lorembam Surjit kawi hari mahak ngarang masagi mayum dagi police na phabane mahak tharaga thodok aduda chenaba miyoi ahum police na phat pangamkrai mahak makhataba wahang pohang chathanabagi damakta police custody da remand lokthakre hari amarom None district ki Kambiron dagi Jesua Kamai Kauba railway ki driver ama phubagi thodok ka mari leinana Manipur police ki team amana Imphal East ki Uruk Mayai Lekai da red chathabada aina thingkraba lalo lof sore pagi miyoi mari fare hari Police na pharba miyoi sing aduri Hizam Nikhil Singh sahi kungatare Hizam Thanglen Maitei sahi kuntra thongam Ningthem Singh sahi kuntraga nitoi amadi Gobin Ilangbam sahi kungamapan ni hari Makoidagi SLR ama .303 rifle ama Maruti Gypsy ani amasung aina yadaba polam sing fagale hari makoina fajinduna thamba miyoi ani sukan mangamle hari marak asida Churachandpur district ki Tuibuang Bazar dukan kharadagi ngarang police na yungang amasung beer can kungamathoi whiskey bottle sa magamanga amadi rum bottle kunganithoi phagat pangamle hari Amarom security apunba team na state asige tongan ofam sing da thibu humbage thabak laptana chathari paw sin makha taraduna national highway kuntraga taret Imphal jiribam lambi amadi national highway ani Imphal Dimapur lambi ra punna gari marfuga manga security force ke akan section thoranga loinana Imphal tamna changlakrai makha taba gari sathok sasinda ayat apan leitana ba security ke akan section thorang lokali hari Irang asiga mari leinana sing amasung tampaki mafam chamaga taraga mathoida security checkpoint sing hangdoktuna akanba section thoranga loinana sek tobuda miyoi ahum fadana wahang pohang chathaki hari ngasi nungthil gi pung amataba matamda kadana lisang sina nisage mayokta satharakpa campaign gi saruk amoine academic awareness program ama Kaksing district ki manung chana leiba Kaksing higher secondary school la pangthokre academic awareness program asigi team na mayai kaba nishana mahiroi khunai de piba chaiting ni thoram maduda president member sing oina naurem Nomita Devi, Principal Kaksing Higher Secondary School, Ningthozam Dauren BP Kada Amasung Sorokhaibam, Nena President Kada Kaksing District,
committee noiki awareness program asigi resource person oina Git Chandramangang secretary general kadana suruyaki Sin Kuki Narco terrorist Kangbu Singna Maitei Miam the Landaraktuna, Iram the Manipur asi Machet Maset Tokna Tugainabagi, Pandam the Sin Kuki Narco terrorist Kangbu Singna Maitei Miam Kea Hat Kray. Maitei Miam ge Yum Kai Lissing Kea Ama Maita Kray, Maitei gi Kun Kea Tangoi Onhanuna, Miui Lissing Kea Ama, Mayum Makai Leitabagi, Relief Camp Leiduna Awasaking Kangi, Masigi Cherak Asida Iram the Masida Yellow Ngadigi Kunda Leita Duna Lemin Naraklava, Yellomi Ekui Masel Amatoina Punsilaga, Iram the Manipurasi, Kanminabagi Mahutta, Haukiwa. October gi kun traga mathoi lising ani kun gamariki ayuki pung ahum taba aduaida mayumda hanjarakpa mioi ani mengoina Mr. B Hangau Blesson Paumai Leifam Kodom Kulen kun amasung Mr. Dalo Paumai Leifam Liai Kulen bu Imphal West District ki manung chanbalam sangi area da mioi kharana food saibagi thawung chatakiba amadi haukiba November gi tarik manga lising ani kun gamarigi pung Taragani Tui, Taba Aduaidasu, Kaiku, Kabui Kun Village da Mr. Joshua Kamai, Leifam Kambiron, Puiluan Village, Sinfamna, Railway gi driver Oinasu Lejariba Asibusu, Miui Karana, Fu Sabigi Tabak Chatakibadu, Kokomina condemned Tawi Hana, Kokomigi Media Coordinator Y. Surjit Kumar Kumana Thadurupa, Cherona Manahari. Cherona Sinahai Achum Aran Kangdok Laga, Maralgi Matung ina Cherak Fanganba Haiba City, Marilenaba Authority na Togadabani, Irang Marak Asida Mioi Karana, Toning Batobagi, Tong Asidi, Achumba Tabak Nati, Asugumba Tong Asidi, Kokomi Amadi, Iramdam Asigi, Leba Miamna, Kak Sogaloi. Yellow Medagi Kunda Minaraklaba, Kanglo Furup Kayagi, Ichinau, Singi Marakta, Punna Lemin. Naban Nina, Kari Karigumba Matamda, Kana Chainaba, Saunaba, Yorokpa Matamda, Marilenaba Authority gi, Mating na Logi, Fangpam Tokpa, Cherak Fangansi. Masida Aikoi Amatana, Kanglu Furupki, Wakal Sagat Aroisi, Handak Marak Mioi Karana, Lambi Chatpa Mioi Singda, Fubu Chaibagi, Togdok Watok, Matang Tola Liba Sida, Lengak Sigi, Marilenaba Authority Nasu, Ahen Meeting, Junction View. Athubu matamda maralaiba miyoi sing adu maralgi matung ina logi oiba cherak fangangadabani haina su phongdoralai. Socialist Student Union of Manipur na thokiba cherona mana oja amabu furambagi thawong ase yaning daba phongdokrai. Kunai amada oja haibase awang mathakta ikai kumna thamlibani laibak thibadi mathau tawriba oja amabu masagi school campus manungda furambagi thawong ama Imphal East ki manung chanalaiba Irinbung High School da chatharamba si Socialist Student Union of Manipur na hakchina lobugalwenana yaning daba phongdorli haina union asigi cherona mana haidi. Maram Amanatraga Amagi Oirabasu Mahiroi Mayam Amalairiba School Campus Manung Headmaster Adubu Masagi School Manung Maktada Furamba Asi Yamna Mak Laibak Macha Tadaba Thong Amani Thong Asi Hiram Amattaga Achumba Kongtangni Haina Maram Piba Yaroidaba Kwaidagi Hantaba Takta Ikai Piruk Kumgadaba Thongni Mahiroi Luf Ama Oinas Social Student Union of Manipur School Campus Manungda Mathau Toriba Oja Amabu Furamba Asi Kwaidagi Awang Bathakda Yaningdaba Phongdokli Oja Pumbada Chenari Oja Fubuda Chenari Basing Lengakna Faduna Matik Chaba Cherak Pibiu Haina Chirona Sinamakatari Leba Sigi Sukluraba Tanfam Masida Kun Ngakpagi Mingda Sen Kai Tumkai Chataba Sen Tauraga Percentage Yenaba Case Pairaga Senja Tumja Chatabagi Tong Chatarabra Haibusu Tokliba Togdok Watok Sing Asina Jingnadaba Ngamdre Mari Lainaba Singna Hariba Hiram Asida Pokning Jangdana Matungda Pamdaba Togdok Toktanaba Honabiyo Hainasu Cherona Sinamakataki
Haukiba numit kharani gi mamangda maitai pangal nupa amana Imphal West District ki mafam amadagi yum panbagi sahi sudribi maitai nupi macha minor amabu nam haduna fabagi maralda Imphal West Lamphel Police Station gi women team amana lokhatpa pokso eki section 12 ki makhada case amalokhatuna numit taraga mangani police custody remand prayer tarupadu special judge pokso Imphal West na ayaba piduna numit taramangani gi police custody da remand lokthakre hari Thasigi tarik kun fawba police custody gi remand fangkraba nupa si Thobal district ki Thobal Moijing mayai lekai digi masagi sahi kun gamari shurba hari thafam Mayum Suhel Elias Bobby Apokpa MB Muhibur Rahman Kawi Hari Tha kharagi mamangdagi haujuk fawda mapung fana fahanba ngamba hidak puthoktriba dengue lainagi laichat Manipur gi apunba district tara taruki manungda tarago humdoida sandoraktuna miyoi mangagi punsi loman khibaga loinana haukiwa pung kunga mari asida laina sigi anabu positive case yankai mathui thengnari haina health services directorate ta upload torkiba report amana phongdorali Anauba dengue positive thengna kiba district sing adudi Imphal West kungama pan thengna duna dengue nabage apunba masing lising masamanga tarhumdu yauduna khwaidigi masing yamna positive case thengna ba district oire Imphal East da anauba case tara thengna duna apunba positive case samrigan nifu mathoi oiduna district asina ani subu leiri hauzik phawbigi oina dengue positive case sing thengnaraba district singna Bishnupur district ta humfuga mari Thobal da yankhai gani thoi kaksing da Kungani pan Churachandpur taret Kangpok pida manga Sandel da mari Ukrul da mari None da ahum Tamenglong da ani amasung Kamjong amadi Sanapati da Supnatagi amamam khaktamak thengnari hari Adumoinabag Jiribam Technofol amadi Fairjol da ring asi forward laina asigi positive case thengnadri hari Bishnupur amasung Thawal district ke deputy commissioner Nursing na thokpa order magi matung ina hauzik lorok tha yausilakpaga loinana lomi singna low khawba amadi low yeiba matamda machinery sing namna sinari aduga low yeiba matamda khudong chaba jaga singda fawom sing mi chatnariba lambida Pukhatuna low yebagi thabak sing tauri masina mayamda achobu khudong chadaba kaya mayok nahali masida sunatana lobukta machine sijinaduna low yeru raba matungda machine sing haibadi tractor thresher sing man road ta thawalakpa matamda chakara pakpa lekhom sing lambida tahoduna thoaningdaba accident thokpagi maram oidi hariba thoaningdaba khudong thiba kaya sing asi thoktanaba DC singi order gi matung ina lomi singna lowyeiba matamda mi chanariba lambida lowyeiba yaroi amadi tractor thresher singi mapu singna labuktagi man road ta thawatringeida sakada pakpa lekhom sing sengna lothokadabadi hari hariba directive sing asi indaba singi mathakta ain gi oiba chapsaba action lokhatkani haina order sing asin palli Universal Friendship Organization UFO na sinduna nongpok ngaknaba hangduna thamliba nongpok pana tengol lakpa loisang itham moirang purelgi ngamkhai ngakliba UFO maitei laloi singi damakta yaripok Bisnu Naha Youth Federation Women's Wing Groups ki ima Evel Singna nongmada sangdaba yadraba asa thak sing amadi sel oina lupa lising amaga chohum loinana tengbang pibiramba asibu UFO Central Committee ki maiketagi ikai khumna chabaga loinana thagat phong duk chari haina phongdorale somda thamorang purenda mateng pangba khar khar lakpiu khoi mai ben singna pangjan bidragadi sa jingje tasengna haibada tolop cha basuna tabadina saningai leite aduna angam angam ba mateng leiba leibak sida leibiriba Manipur pumbada leiba mai bel singna khoi sana thakna ba isa singi mateng pangbiu haina ai taruk tagi hajani nolokna hajari khoi silak se yaipo bisna Joint Director Veterinary and Animal Husbandry Bishnupur District meeting Makhada Bishnupur District Veterinary Office Samadi Bishnupur District Milk Cooperative Union Limited ka punu khusamnana Sinduna M
FMD gi mass vaccination oinamda pangthokre mass vaccination tobagi thoramda ZT Director Veterinary Dr. Tongbram Bidyarani Veterinary Officer Singh Dr. Thangjam Rina Dr. Kuraijam Dhananjoy Dr. Nambam Sunita amadi Mobile Veterinary Unit Dr. Leibak Nganbi Maibam Union gi President Malem Nganba Songthamsu Saruk Yaduna Wainamgi Sasan Samanga Hienbada Foot and Mouth Disease FMD vaccine kaptoki Dr. Tongbram Bidyarani na phongdokhibada yum da yokpa Sasan da Foot and Mouth Disease Nabana San Singna Sangom Tokpa Watpa Amadi Masapok Watpana San Loibalomi Singda among Bakaya Mayoknari India government listening kun mga phawda FMD asi control tongnaba amadi listening kun trap phawgi manungda laina asi eradicate tongnaba fandam da freed up vaccine kapthokpagi saruk amoina oinam da su FMD vaccine kapthokpani haiki India government na akoigi flagship program ama oina akoigi FMDC purapuri eradicate tongnaba haidana akoi countries de eradicate tongnaba haidana 2025 ta hoi pura control thamaga aduga 2030 da masi eradicate tongnaba haidana thamako pandamni akoigi national animal disease control program haiba makha du da chathar jarakani aduna akoigi Manipur da su khoi department na free of cost ta ngai round khaido kanda akoigi vaccination chathar jarakani India government na akoigi flagship program ama oina akoigi FMDC purapuri eradicate tongnaba haidana akoi countries de eradicate tongnaba haidana 2025 ta hoi pura control thamaga aduga 2030 da masi eradicate tongnaba haidana thamako pandamni akoigi national animal disease control program haiba makha du da chathar jarakani aduna akoigi Manipur da su khoi department na free of cost ta ngai round khaido kanda akoigi vaccination chathar jarakani India government na akoigi flagship program ama oina akoigi FMDC purapuri eradicate tongnaba haidana akoi countries de eradicate tongnaba haidana 2025 ta hoi pura control thamaga aduga 2030 da masi eradicate tongnaba haidana thamako pandamni akoigi national animal disease control program haiba makha du da chathar jarakani aduna akoigi Manipur da su khoi department na free of cost ta ngai round khaido kanda akoigi vaccination chathar jarakani India government na akoigi flagship program ama oina akoigi FMDC purapuri eradicate tongnaba haidana akoi countries de eradicate tongnaba haidana 2025 ta hoi pura control thamaga aduga 2030 da masi eradicate tongnaba haidana thamako pandamni akoigi national animal disease control program haiba makha du da chathar jarakani aduna akoigi Manipur da su khoi department na free of cost ta ngai round khaido kanda Rubber Production Commissioner Rubber Board Kottayam na Thadorakpa Cheron Amana Khangalakli Madudi Rubber Production Department gi Young Professional Extension Services ki damakta Technical Human Resource ki candidate sing kauri non-traditional region ki damakta state other than Kerala, Tamil Nadu amadi Northeastern region Northeastern state ki Young Professional candidate ki damakta Consolidate pay oina thagi lupa lising ni fupigani appointment gi mawang asi temporary post ni Northeast ki oina post masing nifuni aduga non-traditional region gi oina post tara oigani pambiba candidates singna sakhanglaba university amadagi BSc degree in agriculture horticulture forestry or MSc degree in botany plant science pass tawgadabani apply to winning ba candidates singna online recruitment application ORA link natragana rubber board website ki www.rubberboard.org.in da changbiduna apply to bibiyagani online application gi damta November 13 gi numidang pung 13 minute yankhai gi mapan da loisingani shortlisted candidate written test amadi interview na Guwahati Agartala Mangalore da pangthokani hari All Jiribam Sports Association AGS in Sinduna Jiribam Higher Secondary School gi Sanabung da Sanariba district level mini boys 13 years and below tournament lisingani kungi mari ngasi sanakiba match da Andamoi Club na Oriental Club bu goal taret ani da maithiba pikrai hayengi match nung tilpung hum taba matam da SBNC ga KMYC ga sanagani ngasi gi match asida B Joel Aziz Haider Iqbal Hassan amadi Asokna conduct tauki ngasigi match nung tilpung ahumnom taba matamda Andamoi Club amadi Oriental Club anina sanaki Andamoi Club ta
toss ngamduna ball kaw hoki aduga Oriental Club na side khanduna sanaba hoki Andamoi Club ki Sanaroi Samim jersey number taragani thoina taruk suba minute the goal ama chanduna court account hangdoki Matung Taragamathoi Suba minute Amari Tarom de Suba minute the goal Ani Amaga Chanduna Punna goal Om Chanki Aduga Rahul jersey number Taragatarunda Kuntra Suba minute the goal Amachanduna first half Mamangda Andamoi Club na Oriental Club pu goal Mari Sunoda Mangjin Thaduna Chaki second half Matungda Andamoi Club ki Shanaroi Samim J jersey number Taragani Tuna Kuntra Suba minute Amadi Riau jersey number Nipan na Nifunithui Suba minute Amadi Yankai Mari Suba minute the goal Ani Amasu Chanduna Andamoi Club ki goal taret oiki aduga Oriental Club ki Shanaroi Abbas jersey number taret na Kuntraga taret Amadi Nifunithui Suba minute the goal Ani Chanduna full time da Andamoi Club na Oriental Club pu goal taret Anida Maithiba PK Women's Income Generation Center WIGC na run toba children home for girls ki taragataret suba birthday gi thoram ngasi thawal wangmatabada leiba WIGC gi complex ta pangthokrai thoram maduda ZEO thawal arambam Anil Kumar Women's Income Generation Center gi founder secretary oinam Indira DCPO thawal Salam Robindro CWC thawal gi chairperson L Romana athoibu michung singoina saruyaki home gi angang singbu cake Kakhanduna punna chaminaba makoigi haijaba extracurricular activities kaya utpa amadi makoida kudol kaya tambana mapungoi bathoram oikiba thoram aduda athoibu mitungi warol piraduna ZEO thawal arambam Anand Kumarna phongdokibada home asida leiriba angang singbu ningthina mahi masing tambiduna yengsin bibak natana makoina pamjaba extracurricular activities kaya su Kangdok Piduna Makoi gi hidden talent kaya Kangdok Piduna guide Taubiram Babu Apenba Wafum kaya Fondoki WIGC gi founder secretary Indirana Mahidi Yamna Tamningba Aduga Tamba Fongjataba Angang kaya gi awaba adu ururaka Makoibu Senabiba Amasung Lamjing Ningbagi Wakal Laibadagi Nupi Macha Sing Kaktagi home asi hogdokibani haina home asi hogdokpada thengnarakiba wafam kya supongdoki Kasargi Lamagram Kunda Fangthokiba Paumi Singa Unaba Amada Imoinu Evergreen Society Kasargi Lottery da sell Tagat Luraga sell Pidana Lottery Toramba Singi Thawong Adabu Yaning Daba Fongdoktuna Pen the wafam kya tamlali Toksom Savitri Toksom Bibi Singha Zenita Singha Khetri Mayum Kashiram Singha Likmavam Brazilal Singh KS Roman Singh Kechelakpam Banju Singh Yengkom Bina KSS Nirmala Singha L Lepika Singha Amadi Noyoni Nachingba Miyoi Singh Su Saryaki Kashiram Singha Kawa Miyoi Asina Asum Hai Imoinu Evergreen Society Kasargi leader Manga Haibadi Babasana Duarika Subhas Prem Kumar Amadi Anil Kumar na luchingdana miyam da thajaba kaya piramlaga chahi manga changna thagalakpa senkhai sing adu wana thasing sahi manga changna pukhalakiba sel sing adu ngasi fawa pithoktana leiriba asigi matangda fresh media ge thong miyam da thamjabani haina supongdoki Toksom Savitri Singana haikibada Imoinu Evergreen Society Kasarna mitei gini Haiduna lupa lising ama pukhatlaga lupa lak ahum fangba lottery lupa lising ama pukhatlaga lupa lising yang kai fangba lottery lupa lising ani pukhatlaga lupa lak tara fangba lottery amadi lupa lising ahum pukhatlaga lupa lak taret fangba lottery haiduna miyambu thajalaga lottery torom kiba adubu Laibuk Foba members sing di Fauki Aduga Fahogdaba members sing di ngasi Fauba Paisa Fangdan Lady Maram Aduna Wana Tanjaraga Pikiba Sel Sing Putoknaba Haiduna ngasi press meet Asito Jabani Haina Supondoki Lamagram Kunodagi Baby Singana Fend the Wafum Kea Supondoki Bagaluna Emonu Evergreen Society na Taukiba Lottery Aduda case Aisu Yauzaki Adabu Sanpam Kea Kulaba Matunda ngasi Aikoigi Paisa Fangdana Lady Fangogdaba Aikoi Mayam Punsinduna Matau Karamna Aikoi Paisa Adu Fangadagi Haibagi Mifum Pangtoktana Mifamasi Pangtok Jabani Haina Supondoki Hojik Roshila Pudamaru Pau Singamani Pijari
16 FC gi miyoi mangana saba team ama laktuna Manipur lengaki chief minister yawnga makok thongba lengaki official singona krai Nifuga tare subakha Manipur drama festival gi athoi hoin ta nakraba sing da mana mathum yen thokki bagal loina ilangbam Bir Kumar lifetime achievement award lan thokrai Lisingani kungatare ki general election da BJP lengak asida achoba para amatam bigadori haina CLP leader o ibobina phongakrai Satellite transmitter sing tech toraba Amur Falcon ani Tamenglong Chuliwan khundagi thadokrai Amadi Central Intelligence Agency singna North East State singda alert lauthokrai Ngasigi damak tadi matang sidang Mami TV Prime Time News sing people senjari mideng tabiru kuding po Amari soksomna amukana kurumjari